Hello, I can start by channel. I'm Ikok no Kram Jari. Nasi se egi admit to bunumit neboko. Ada hazik loy lo shanare. Aduga bela benawo su banina sudi thabanina. Kama tore boko. Gari mosu nene nema chaw thom mani ngakang. Aduga igi so room ke kagi wari shanna kadaba khoi kadaba khala iri boko. Doctor to unawrani ma'am adum ulake ko ai pochai ma'am se. Yang được thôi á, bung naga khơi cookie mà naga em chặt lại á, rồi không mà nó xì rồi, nó xả cho em cắn nó xả đấy, anh đi đây, amma đi cái gì cái, mama pregnant, bao giờ tới không? Ma'am, people don't come down, but I'm going to get. Somebody I don't know yet. Yeah. I'm a sick budo, Columba Cramame. Two ani. Thôn thì đi thôn lên bạn ngay đi lồi á. Hꯧzik xe này ra nó thật ra mà ní, bên này mà trái mình nặng thật. Em bé lá cái bên nào có thiên chân lắm mẹ. Maternity ward rồi chắc là ní, chẳng ngay ní. Kita cara jalan naik deh, betul lah itu sih betul. Baru he sini. Yaudah, maternity block. Dalam impal sih, anak umurnya buka. Jangan sih memang ada sih. Jadi hari aja do, hari amatung yang amatung dah hari lagi. Ma'am, what's the bun or where I know me? I'm delaying the cutting iron. I get the silver. Ma'am, I weigh 63 years old. Bella Popo weight only 55 years old. 63 years old. How's it, ma'am? Totally, bako. A mitki foam lower a do a special word low buggy go. Quiggy, Mima, who got about the Babel. I say, maybe Joy the Tomaga, Bella Paturani. Aduga admit tawrani hamdi pochai pusalani bako admit pudi taw phomol lawre ware num saji yak law haba video mate adum puchara age ma'am hauzik gajona thila ame nebicha hoida ma do chakher bako che tana bagi che ma law bagi adu loraga chatlani wata admit tawrani de biam yeminera se angang ma'am moi chakhar ma'am se onko belaga benauga yonko Tole Tonis. Happy now, dear. Miss Madam Moktra, one white river. I'm a tactower. Ma'am, talk again. Carum Pangebo, ma'am, we talk. Special word room the lady boko. I don't know special word city me and to Changbea de. Nupa am to changbya de ba angang am changya da boiler me bako habadi ai si thong lai redana ko aduga study hek thokraga ward oina lai bako ward oina lai oni aina lai risidi ka ma thong non jalaga lai ba ayaba aduduga awulake ko ma'am bucharak ma'am to snow ward lai redana snow ward oi duni bako master aduga sisna bathroom washroom attachment redana ko da pick tak na aduga sida vaccine nama pala vaccine nama the bela pala rambana sa takre ma chang thoing ki ma'am aina special ward low ise ki ma'am aina special ward low ise bela pa chang be ana ba aduga khoi pa hoi la su mi to pa hiri nu pa nu habi family nu la ko ma tam nu ngai na ba low bone ba ko
ꯑꯗꯣ ꯃꯣꯏꯁꯤꯗꯤ ꯍꯥꯟꯅꯗꯤ ꯍꯥꯏꯔꯛꯇꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯍꯥꯟꯅꯒꯤ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯂꯩꯕꯗꯨꯗꯤ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯇꯔꯅꯤꯇꯤ ꯋꯥꯔꯗꯁꯤꯗꯗꯤ ꯕ꯭ꯂꯣꯛꯁꯤꯗꯗꯤ ꯌꯥꯗꯦꯅ ꯍꯥꯏ ꯑꯗꯨꯗꯨꯅ ꯃꯃꯥ ꯏꯕꯥꯅꯤꯗꯪ ꯂꯩꯔꯅꯤ ꯑꯗꯣ ꯄꯣꯛꯑ ꯃꯇꯨꯡꯗꯕꯨꯗꯤ ꯆꯦꯆꯝꯕꯤ ꯍꯣꯏ ꯑꯗꯨꯝ ꯃꯔꯤ ꯃꯇꯥ ꯅꯨꯄꯤꯗꯤ ꯂꯥꯛꯀꯗꯕꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯕꯦꯂꯥꯄꯥꯁꯨ ꯃꯆꯥ ꯄꯣꯛꯇꯣꯏꯅꯤꯅ ꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯔꯝꯕ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯁꯞꯄꯣꯔꯠ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯏꯋꯥꯠ ꯋꯥꯠꯄ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯐꯥꯎꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯁꯥꯏꯠꯇ ꯂꯩꯔꯒꯗꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯗꯅꯀꯣ ꯃꯆꯥ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯐꯦꯁ ꯑꯃꯅꯦꯕ ꯅꯨꯄꯤꯒꯤꯗꯤ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯀꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯔꯨꯜꯁꯕꯨꯗꯤ ꯔꯨꯜꯁꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯋꯦ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅ ꯆꯪꯗꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯃꯛꯇꯕꯨ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯤ ꯄꯨꯄꯨ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯁꯨ ꯌꯦꯡꯕ ꯑꯩ ꯌꯦꯡꯕ ꯂꯥꯛꯄꯗ ꯍꯥꯏꯕꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯪ ꯍꯥꯏꯖꯒꯦ ꯑꯇꯩ ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯈꯤꯒꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤ ꯍꯣꯡꯗꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯁꯟꯈ꯭ꯔꯦ ꯄꯥꯏꯅ ꯉꯥꯏꯔꯦ ꯈꯨꯅꯨ ꯈꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯔꯥꯎꯟ ꯆꯠꯄꯗꯣ ꯆꯠꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯍꯌꯦꯡ ꯎꯅꯔꯒ ꯗꯤꯂꯤꯚꯔꯤꯗꯣ ꯍꯪꯆꯤꯠꯀꯨꯝꯕ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯋꯥꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯇꯨꯝꯕꯣꯏ ꯎꯏꯕꯣꯏ ꯇꯧꯔꯨꯔꯦ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯗꯧꯕ ꯏ ꯊꯣꯛꯑꯦ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯗꯧꯕ ꯂꯩꯌꯦꯅ ꯃꯣꯏ ꯏ ꯆꯤꯡꯕ ꯂꯥꯛꯑꯝꯃꯦ ꯆꯤꯡꯉꯦ ꯑꯗꯨꯒ ꯊꯝꯃꯝꯃꯦꯕꯀꯣ ꯏꯁꯤꯁꯨ ꯂꯧꯒꯗꯕ ꯑꯗꯨꯒ ꯃꯣꯟ ꯌꯥꯎꯗꯕꯅ ꯇꯨꯝꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯃꯣꯟ ꯀꯣꯜꯂ ꯇꯨꯝꯕꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯗꯣ ꯏꯁꯤꯖꯤ ꯂꯧꯕ ꯂꯥꯛꯑꯝꯕꯀꯣ ꯏꯁꯤꯖꯤ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯏꯁꯤꯖꯤ ꯂꯧꯕꯗ ꯑꯩꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯥꯟꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯔꯃꯦꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯀꯔꯝ ꯊꯣꯛꯀꯗꯕ ꯌꯦꯡꯉꯁꯤ ꯏꯁꯣꯔ ꯈꯨꯔꯨꯝꯃꯦ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯉꯥꯡ ꯄꯣꯛꯄꯤ ꯃꯌꯥꯝ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯗ ꯂꯩꯕꯒꯤ ꯁꯥꯏꯠ ꯑꯣꯏꯌꯦꯕꯀꯣ ꯑꯩꯒꯤ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯁꯤꯅ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯄꯣꯛꯇꯕꯤ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯍꯧꯋꯦ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯊꯑꯣꯏꯀꯤ ꯇꯥꯟꯅꯩꯁꯦ ꯃꯌꯥꯝ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯅꯨꯡ ꯆꯪꯕ ꯈꯣꯠꯄ ꯌꯥꯅꯕꯅ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯌꯥꯗ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯄꯥꯝꯕꯤꯔꯒꯁꯨ ꯍꯣꯏ ꯄꯥꯝꯃꯕꯨ ꯂꯩꯕꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯄ꯭ꯔꯥꯏꯚꯦꯁꯤ ꯐꯪꯕꯒꯤ ꯑꯗꯨꯗꯨꯒ ꯑꯗꯣꯝꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯑꯣꯏꯔꯣ ꯔꯤꯂꯦꯇꯤꯚꯁꯇ ꯅꯨꯄꯥ ꯆꯪꯕꯗꯤ ꯑꯝꯇ ꯌꯥꯔꯣꯏ ꯑꯉꯥꯡꯁꯨ ꯈꯪꯗ꯭ꯔꯤ ꯆꯪꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯑꯗꯣ ꯉꯥꯡꯅꯔꯒ ꯉꯥꯛꯇꯪꯗꯁꯨ ꯆꯪꯍꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯕꯦꯅꯥꯒ ꯆꯪꯉꯛꯑꯀꯥꯟꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯅꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯂꯧꯕꯗꯨꯗꯤ ꯃꯌꯥꯝ ꯂꯧꯕꯤꯔꯨꯔꯅꯨ ꯕꯦꯂꯥ ꯄꯄꯥ ꯂꯩ ꯃꯥ ꯆꯠꯈꯤꯗꯣꯔꯦꯕꯀꯣ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯃꯥ ꯃꯅꯨꯡꯗ ꯂꯩ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯎꯅꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯌꯦꯡꯅ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯤꯒꯁꯦ ꯚ꯭ꯌꯨꯕꯨꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯔꯤꯜꯁ ꯅꯝ ꯂꯩꯔ ꯂꯣꯏꯔꯦ ꯕꯦꯅꯥꯎꯒ ꯕꯦꯂꯥꯒꯗꯣ ꯃꯣꯏꯅꯦ ꯕꯤꯁꯥꯜꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗ ꯑꯩ ꯎꯅꯔꯝꯒꯦꯌꯦ ꯃꯃꯥꯁꯨ ꯑꯕꯦꯅꯥꯎꯁꯨ ꯃꯃꯥ ꯎꯔꯝꯒꯦꯌꯦ ꯑꯗꯨꯒꯤ ꯊꯣꯛꯎꯒꯦ ꯀꯨꯝꯃꯨꯒꯦ ꯀꯔꯤꯅꯣ ꯍꯌꯦꯡ ꯂꯧꯔꯣ ꯍꯧꯖꯤꯛ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ Bye bye Toro. ꯐꯖꯅꯅꯦ ꯅꯕꯥꯅꯤ ꯈꯠꯅꯗꯅꯅꯦ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯊꯣꯛ ꯍꯩꯒꯦꯁꯦ ꯍꯌꯦꯡ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯂꯧꯒꯣ ꯕꯕꯥꯒ ꯂꯧꯔꯣꯅꯦ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯆꯠꯅꯤꯡꯗ ꯑꯁ ꯇꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯂꯤꯞ ꯇꯠꯈꯤꯅꯤ ꯀꯤꯅ ꯌꯥꯝ ꯌꯧꯔꯦ
ꯆꯥꯛ ꯆꯥꯗꯣꯔꯦ ꯆꯥꯊꯣꯛꯑꯒꯦ ꯍꯤꯟꯖꯥꯡ ꯁꯦꯕꯣꯠꯀ ꯉꯥꯒ ꯊꯣꯡꯕ ꯑꯃ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃ ꯁꯂꯥꯗ ꯑꯃ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯃꯃꯥꯁꯨ ꯁꯤꯗ ꯐꯣꯟ ꯌꯦꯡꯉ ꯍꯤꯞꯄꯤꯕꯀꯣ ꯃꯈꯥꯗ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯕꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯒꯤ ꯃꯨꯞꯃꯦꯟ ꯀꯥꯐꯦꯇꯥꯜ ꯃꯨꯞꯃꯦꯟ ꯀꯥꯎꯟꯇꯤꯡ ꯇꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯍꯦꯜꯂꯦꯕꯀꯣ ꯑꯗ ꯑꯩ ꯇꯨꯝꯊꯍꯧꯔꯦ ꯉꯟꯅ ꯇꯨꯝꯊꯣꯛꯎꯔꯒ ꯃꯪꯗꯀꯣ ꯑꯍꯤꯡꯗ ꯃꯪꯗ ꯃꯉꯥꯛꯅꯒꯦ ꯇꯧꯗꯅ ꯂꯨꯈꯨꯝꯗꯒꯤ ꯕꯨꯠꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕꯗꯤ ꯃꯪ ꯑꯣꯏꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯀꯞꯄ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯥ ꯀꯞꯄꯗꯣ ꯊꯦꯡꯉꯁꯨ ꯀꯩꯅꯣ ꯇꯧꯕ ꯀꯞꯄ ꯍꯦꯟꯒꯠꯂꯛꯑꯦꯕ ꯃꯈꯣꯟ ꯍꯧꯕꯁꯨ ꯑꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯝꯃꯤ ꯐꯃꯨꯡꯗ ꯀꯦꯃꯦꯔꯥ ꯃꯅꯤꯡꯗꯒ ꯇꯧꯔꯛꯇꯅꯀꯣ ꯑꯉꯥꯡ ꯀꯞꯄꯃꯤꯅ ꯃꯣꯏ ꯁꯦꯕꯥꯔꯤ ꯃꯌꯥꯝꯁꯦ ꯍꯧꯒꯠꯂ ꯆꯠꯅꯔꯦꯕꯀꯣ ꯃꯥꯁꯨ ꯇꯨꯝꯃꯤꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦꯗꯅ ꯍꯥꯏꯕꯗꯤ ꯑꯍꯤꯡꯗ ꯍꯧꯒꯠꯂꯝꯃꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯃꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6 ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕ ꯆꯠꯈꯤꯕ ꯑꯩꯈꯣꯏꯗꯣ ꯀꯩꯝꯇ ꯄꯨꯔꯛꯍꯧꯗ꯭ꯔꯕ ꯉꯔꯥꯡ ꯆꯥꯅꯕꯗꯣ ꯍꯥꯏꯕꯗꯤ ꯀꯦꯇꯜ ꯑꯃ ꯕꯣꯏꯂꯔꯕꯨꯗꯤ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯪꯒꯣꯝ ꯊꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯕꯅ ꯄꯨꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯁꯪꯒꯣꯝꯒ ꯑꯣꯠꯁꯀꯒꯨꯝꯕ ꯑꯗꯨꯒ ꯀꯣꯔꯟꯐ꯭ꯂꯦꯛꯁꯀꯨꯝꯕ ꯆꯣꯀꯣꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯦꯕ ꯑꯌꯨꯛꯇꯤ ꯑꯗꯣ ꯑꯔꯩꯕ ꯑꯗꯨꯝ ꯄꯨꯖꯔꯛꯑꯖꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯇꯟ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯦ ꯁꯃꯣꯁꯥ ꯇꯧꯔꯦ ꯆꯥꯔꯒꯦ ꯉꯁꯤ ꯊꯥꯎꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ ꯆꯥꯕ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯍꯧꯖꯤꯛ ꯃꯨꯞꯃꯦꯟ ꯀꯥꯎꯟꯇꯤꯡ ꯑꯃꯨꯛ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯑꯌꯨꯛꯇꯤ ꯄꯥꯛꯅ ꯂꯦꯡꯗꯕꯅꯦꯕꯀꯣ ꯑꯩ ꯑꯉꯥꯡꯁꯦ ꯃꯥꯅ ꯂꯦꯡꯗꯣꯏꯁꯦ ꯆꯥꯛ ꯅꯨꯡꯊꯤꯟꯒ ꯅꯨꯡꯗꯥꯡꯒꯁꯦ ꯌꯥꯝ ꯂꯦꯡꯉꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛ 3ꯂꯛꯇ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ BP ꯑꯣꯜꯂꯝꯃꯦ ꯑꯗꯨꯒ ꯍꯥꯔꯠ ꯔꯦꯠ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯃꯨꯞꯃꯦꯟ ꯀꯥꯎꯟꯇꯤꯡꯁꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯪꯉꯛꯑꯅꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯥꯔꯠꯕꯤꯠ ꯌꯦꯡꯕꯒꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯐꯝꯕ ꯆꯥꯕ ꯃꯥꯁꯇ ꯌꯦꯡꯉꯤ ꯃꯣꯏ ꯔꯥꯎꯟ ꯂꯥꯛꯄ ꯍꯧꯅꯔꯦ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯒꯤ ꯅꯠꯇ꯭ꯔꯁꯨ ꯃꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯅꯨꯡ ꯀꯩꯀꯥ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯈꯣꯡꯁꯦ ꯌꯦꯡꯉꯨꯀꯣ ꯍꯧꯗꯣꯡ ꯃꯍꯤꯛ ꯌꯨꯝꯗ ꯂꯥꯛꯄꯗ ꯍꯧꯗꯣꯡ ꯃꯍꯤꯛ ꯆꯤꯛꯑꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯆꯗꯕꯅꯤ ꯉꯁꯥꯏ ꯉꯥꯡꯉꯤꯁꯦ ꯄꯣꯝꯃꯦ ꯃꯖꯥ ꯎꯞꯁꯟꯕꯅꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯃꯣꯠ ꯍꯥꯏꯕꯗꯤ ꯐꯃꯨꯡꯁꯦ ꯀꯩꯅꯣ ꯇꯧꯅꯤ ngầu lên đi ngồi đi Dr. Round ame aigi hadi Dr. Sharani aina yengba consult tawba doctor do aduna hayeng operation tawrani confirm tawrame aduna horen dagi kem habdi nungdang dagi chaba khotpam ta chaba ya roi bako aduna myam ngasi gidi aigi admit tawbagi vlog se matang solution jarage delivery gi vlog am thaga jarage aduna nambadi mate adum namjarage ngasi gidi
Ngasigidi video se matang solution derage. Ichil na po ng puigok no na krumjari.